Thoubal Dist ki Moijing da masak khangdaba khulai Paiba singna miwoi amma faduna funaba hotnaramle nongmai round ahum lom kapsilamle adumapu asok apan yahodre hari thaudok adubu all Moijing coordinating committee na yamna kana yaningdaba phongdokladuna athuba matamda mari leinaba singna sendorakadabani haina demand tawrakli masak khangdaba singna faduna funaba hotnaramliba miwoi adugi maming Muhammad Jamir chahi 36 apokpa Zahur Ali Kawi Moijing awang lekai ithat mapaldagini hari Moijing da leiba AMCOCO gi office da ngasi ayok paumi singa unaba amada AMCOCO gi convener MD Amil na phongdorakpada thaudok asi ngarang ayuk pung 8 minute kumlom tabada thokibani victim asina Moijing iroi pata leiba new model school da angangi chak thilamlaga school asitagi meter chamarom chatlaga leiba oil pump da thau hanba changlakpada amuba machugi 1 I-20 car amada lakpa khulai Paiba miwoi anina kumlaklaga faduna punaba honarakibani khulai Paiba sing aduga ngaihak muknaraba leidingai mafam aduda leiramba miwoi sangsilakpadagi nongmai round ahum lom kapsilamlaga makoi mafam adu thadoktuna chenkibani adumapu laipok fabadagi asok apandi yahodre victim asina tonglakpa gari machada nongmaina panduna akai atoi thoki hairi mahangna makhatana hai thodok asigi matangda police ta complaint amasu tawkhre nongmaina panbadagi soklaba gari macha adusu police ta pukhatkre hairaduna hosik Manipur ki tangtu leita draba matam asida aikoi masel gi marakta khulai Paiba singna samjaraba misam praja singbu faduna phuba amadi paisa lawbagi chatnabi asi Manipur da yamna toina thokpa thodok ama oire masi lengakna athuba matamda mideng sanghaningi haiki school manakta nongmai kaplamba aduna maram oiraga school gi angang singda mi Paiba pokhanki masi yamna laibak thibani thodok amani masi gomlaba thodok asi matungda thokhan binganu khul asida kanana kari tawbagi haiba asi AMCOCO na ngasi fawba yengsinduna lakma maramna yamna santi leina leijariba khun asida santi thugaina bohonarakpa haibasi yamna laibak thibani hairaduna athuba matamda mari leinaba singna sengdoraktaba tarabadi tongan ba khongjang sing sangsilakani hairi khulsida poksaba adu khulsida chawjaba adu lobo miwoi ma gun point da phana bhandaramba mafamna Moijingi iroi pat hai bajaga sida oil pump lei oil pump sigi mamangda kuna masida thamjani mafam de tasengna kana gumbagi party gi tatra kana gumbagi sendo lei derasu tatra party gi demand bu lergasu isam samna wari sargi yaba wafam duda gun point da mi amu faraga puna ba honna ba habase masita seng lamdam si law and order leitaba lamdam amu sak madre habida masahema mutokloi maramaduna leiba adi lengakna asumraba thongdokse Manipur gi jaga singna yam toy thopagi pau hek dum tare maramasina lengakna athu matamda miyeng sangbiraga hojik tangdu leitana lei na leiyo phangraba Manipur gi praja singse ingna singna tangdu leitana lehna ba government policy yo pakhapam thoi paumi singa unaba aduda sarukya kiba victim oiriba Muhammad Jabir na phongdokibada kanagumba amatana demand tawrakibasu leite kanagumba amataga khatna chainabasu leite hairaduna mahangna school da angangi chak thiluraga petrol pump da thau hanba changba matamda mahakpu I-20 da lakpa miyoi ahumna faduna punaba hotnaramliba asi kari maram gino haina hangladuna Manipur da mi faraga paisa tanba amadi faraba matung maral pisinduna pisan bagi chatnabi ama leirakliba asi mari leinaba singna thigat piraga chairak piyu mahakna lalam labasu mahakpu chairak pibiyu haiki demand tawkhiba khotkhiba kari gumba amata leiti chamna ichatpani aduda khulai Paiba singsina khulai aingonda nammaga namfuda puraga tawribasi karigino masi amukta singdokpirau aingondadi karigumba hana pawam su pirakpa leite kaigumba su sugumba leite makoi hojik Manipur da sugumba mi pharaga paisa ko na lobi aduga ko na badnama ma tawjinbi sugumba chatnabi ama yam kanna tawri masi mari leinaba authority singna su thigat piraga makoi bu aingonda aina lalame aina chairak phangjage makoi na lale makoi bu chairak pibiyo